Hello? Hello, Lena. Loidruba. Loide. Thole. Ure. Thamo yare. Habak haire khando edum laire. Mata manghali dubu kaigino. Nangi da khangano. Aigi su khara khallo. Ibungo phazabao. Hairaga library. Khare library ga. Laite egi thawai ni. Wakhal su myam se. Moni tholai ni. Adu araga kadobai unna se haino. Nangi thawai dugane adum laiminaro. Aibuna time pass oina khaladana. Ngakhu. Nangna wahai se lala na halsi kaigino. Ibungo phazaba khange. Nupagi puksel sidine. Nong thakta paiba lechilga chap hek manabane. Laudringai dana ne gri hek takpa. Masagi organa ne karimte hek na chungde. Ado ngai khone aiwa haigene. Kai wano. Yam lujara. Yam lubane. Aingonda amte yenga une. Haima amte yeng oba. Kaino aingonda phauba munne yengaga minute manga tarabo hek lai ngamdaba. As memi hoi purnima hoidi sumainaga phamina base. Mai hero duga adom yengna lai hai. Aduga kaino yam tawe. Kaino de. Ha, kaino ba. Kaino di kaino. Kaino ba. Kaino di ne kai do. Kari mate hek khangde ba sibo. Ai am pe de haisni. Sirugum su tau. Ai ne apang ta haudoi ne ba. Ai khange. Moidu di ne phangoroi ni jingna gorongani. As haening ba wadi ne amate hek haide ba. Ibani ge sibu nungsinai ro hai ba. Ai kyam khangdre ba. Mane, nungsinari ne. Mane, adudi moiduga manadena. Lena, nungsiba haibase. Araiba nati, angang masadongna pangsana sanaba yabju nate. Nangna matam leba khibikta aibu ningsinglibada adu nungsibane. Aina wariba khalliba sigumna nangdi khandabraba. Hayo ba. Ai nangmo kemta khandi di hagidina. Nangsibu nupa yam thokte miya. Nangbu nupa tho haibane mi. Nupa tho haibane ba. Lena, ai si nupa ni ne. Nangna aigidamakta letrarabada aigidi awatpa kishu leite. Hairaga maidi asingakta. Asingmane. Se, ai wahege chanchalo. Se, onjaloba, onthoroba.